ꯎꯇꯤꯁꯤꯗ ꯂꯩꯔꯦ, ꯂꯣꯏꯖꯔꯦ ꯊꯣꯡꯕ. ꯁꯤꯡꯖꯨ ꯂꯩꯔꯦ. ꯃꯌꯥꯝ ꯎꯇꯤ ꯑꯁꯪꯕꯅꯦ ꯊꯣꯡꯉꯤꯁꯦ. ꯃꯨꯛꯕꯥꯡ ꯇꯧꯔꯛꯀꯦ ꯇꯧꯔꯒ ꯃꯩ ꯃꯨꯠꯊꯣꯛꯈ꯭ꯔꯦ. ꯃꯩ ꯄꯩꯁꯥ ꯂꯣꯏꯊꯣꯛꯈ꯭ꯔꯦ. ꯁꯤꯡꯖꯨꯁꯤꯗ ꯂꯩꯖꯔꯦ. ꯎ ꯃꯣꯔꯣꯛꯀ ꯇꯧꯔ ꯁꯨꯗꯣꯏꯅꯤ. ꯇꯨꯏꯁꯟ ꯑꯣꯖꯥꯗ ꯑꯩ ꯈꯤꯇꯪ ꯄꯤꯕꯤꯔꯨꯒꯦ. ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ. ꯁꯤꯗ ꯂꯩꯔꯦ. ꯑꯩ ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ. ꯐꯣꯛꯀ ꯆꯨꯔꯤ ꯆꯥꯛꯁꯤ ꯂꯩꯔꯦ. ꯁꯤꯡꯖꯨꯁꯤ ꯂꯩꯔꯦ. ꯎꯇꯤ ꯈꯔ ꯍꯩꯊꯖꯔꯒꯦ. ꯎꯇꯤ ꯑꯁꯪꯕꯅꯦ. ꯃꯌꯥꯝ ꯑꯩ ꯆꯥꯛ ꯆꯥꯖꯔꯛꯑꯒꯦ. 우리 정말 좀 봐오려면 빠이래 정말 양 빠이래입니다. 이제 생분에 매면 저래죠. 먼저 이제 생분에 그노 방송라고 하빠니 통바이 짜부도 하이나데나 아고 비오나 하빠가 망간 그린도 더 통자버니면
이게 생존해나 이게 먹으면 빰 내버리네. Kamu udah suka? Tapi ngầm nấu mà ăn ra cái sinh là thôi cái quán 맛있는 살. ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ
Thank you everyone.